ꯂꯝꯗꯝ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯕꯨ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯌꯧꯍꯟꯂꯤꯕ ꯍꯣꯀꯔꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯑꯣꯒꯁꯠ 15 ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯣꯀꯔꯁ ꯗꯦ ꯍꯥꯏꯅ ꯄꯥꯂꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ। ꯉꯁꯤꯁꯨ ꯃꯅꯤꯄꯨꯔ ꯍꯣꯀꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ 92 ꯁꯨꯕ ꯍꯣꯀꯔꯁ ꯗꯦ ꯊꯧꯔꯝ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ। ꯊꯧꯔꯝ ꯑꯗꯨꯗ ꯏꯗꯤꯇꯔꯁ ꯒꯤꯜꯗ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯣꯒꯦꯟꯗ꯭ꯔ ꯈꯣꯝꯗ꯭ꯔꯥꯝ, ꯃꯅꯤꯄꯨꯔ ꯍꯣꯀꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯡꯈꯦꯝ ꯑꯖꯤꯠ ꯑꯃꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯤꯖꯣꯏ ꯀꯛꯆꯤꯡꯇꯥꯕꯝꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ। ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯍꯣꯀꯔꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯩꯁꯨ ꯀꯠꯈꯤ। ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ। ꯑꯃꯔꯣꯝꯗ ꯍꯣꯀꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯌꯥꯎꯔꯝꯕ ꯑꯍꯜ ꯑꯣꯏꯔꯕ ꯑꯍꯨꯝꯒꯤ ꯃꯐꯝꯗ ꯑꯆꯝꯕ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ। ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯑꯥꯝꯖꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯤꯖꯣꯏ ꯀꯛꯆꯤꯡꯇꯥꯕꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯇꯝ ꯑꯃꯗ ꯐꯣꯡꯂꯝꯕ ꯈꯕꯔ ꯈꯨꯐꯣꯡꯒ ꯍꯧꯖꯤꯛ ꯃꯇꯝꯗ ꯐꯣꯡꯂꯤꯕ ꯑꯁꯤꯒ ꯈꯦꯟꯅꯕ ꯌꯥꯝꯅ ꯂꯩꯔꯦ। ꯃꯔꯝ ꯑꯁꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯕꯔ ꯐꯣꯡꯂꯤꯕ ꯆꯦ ꯑꯁꯤ ꯂꯩꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ। ꯑꯃꯔꯣꯝꯗ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯏꯁꯤꯡ ꯏꯟꯇꯔꯅꯦꯠ ꯐꯪꯂꯛꯄꯅ ꯈꯕꯔ ꯂꯧꯕꯒꯤ ꯆꯥꯡꯁꯨ ꯍꯟꯊꯔꯦ। ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯔꯤꯕ ꯄ꯭ꯔꯦꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯛꯇꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ। ꯃꯁꯤꯁꯨ ꯇꯧꯕꯤꯗꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ। ꯂꯣꯏꯅꯅ ꯍꯣꯀꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯐꯤꯁ ꯂꯩꯇ꯭ꯔꯤꯕ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯤꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ। All Manipur Working Journalists Union 1974 da likhalaba matungda onakpa hek sahista 1975 da All Manipur Working Journalists Union gi resolution book adumakta da ngasidagi Manipur Press Club habsi likhle haidana 1975 da likhaki aduna Manipur Press Club habsi honor haidana masi mapu haidana masi All Manipur Working Journalists Union si oil अतः स्टेट की ना सरकार ना नमपीरगा सरकार ना सारगा मणिपुर प्रेस क्लब की कमिटी सॉरी प्रेस क्लब की कमिटी सेमक अदुना रन तौहन अखोई इसा और मणिपुर वर्किंग जर्नलिस्ट यूनियन ना प्रेस क्लब से लिंखलगा अदुदा अखोई ऑफिस से ओरगा अबजुगी ऑफिस ओरगा अदुमाइना रन तौ